ꯏꯇꯤꯍꯥꯁꯀꯤ 13ꯀꯤ 8ꯗ ꯍꯥꯏꯕ ꯑꯗꯨ ꯑꯩ ꯈꯜꯂꯝꯃꯤ ꯃꯔꯝꯗꯤ ꯖꯦꯍꯣꯚꯥꯔꯣꯝꯗ ꯊꯃꯣꯏ ꯆꯨꯝꯖꯕ ꯃꯈꯣꯏꯒꯤꯗꯃꯛ ꯃꯍꯥꯛꯇꯤ ꯑꯀꯟꯕꯅꯤ ꯍꯥꯏꯕ ꯎꯠꯅꯅꯕ ꯃꯍꯥꯛꯀꯤ ꯃꯤꯠ ꯃꯥꯂꯦꯝ ꯑꯄꯨꯝꯕ ꯁꯤꯟ ꯊꯨꯡꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯃꯇꯥꯡꯁꯤꯗ ꯃꯍꯥꯛꯅ ꯊꯕꯛ ꯆꯨꯝꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯃꯈꯣꯏꯒꯤꯗꯃꯛ ꯖꯦꯍꯣꯚꯥꯗꯤ ꯑꯀꯟꯕꯅꯤ ꯍꯥꯏꯕ ꯎꯠꯅꯅꯕ ꯃꯍꯥꯛꯀꯤ ꯃꯤꯠ ꯃꯥꯂꯦꯝ ꯑꯄꯨꯝꯕ ꯁꯤꯟ ꯊꯨꯡꯅ ꯀꯣꯏꯗꯨꯅ ꯌꯦꯡꯉꯤ ꯍꯥꯏꯅ ꯍꯥꯏꯔꯝꯗꯕ ꯑꯁꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩꯅ ꯆꯍꯤ ꯀꯌꯥ ꯑꯃ ꯊꯕꯛ ꯆꯨꯝꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯅꯅꯕ ꯍꯣꯠꯅꯈꯤ ꯃꯔꯝꯗꯤ ꯑꯩꯅ ꯐꯖꯅ ꯍꯦꯟꯅ ꯇꯧꯔꯤꯕ ꯃꯈꯩ ꯃꯍꯥꯛꯅ ꯍꯦꯟꯅ ꯇꯧꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯈꯤ ꯑꯩꯅ ꯐꯖꯅ ꯍꯦꯟꯅ ꯇꯧꯔꯤꯕ ꯃꯈꯩ ꯑꯩꯅ ꯄꯥꯝꯂꯤꯕ ꯅꯤꯡꯈꯥ ꯇꯝꯕ ꯑꯗꯨ ꯍꯦꯟꯅ ꯐꯪꯒꯅꯤ ꯍꯥꯏꯅ ꯈꯟꯈꯤ ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯃꯍꯥꯛꯅ ꯇꯧꯕ ꯌꯥꯕ ꯃꯍꯥꯛꯅ ꯕꯣꯔ ꯄꯤꯕ ꯌꯥꯕ ꯃꯍꯥꯛ ꯑꯁꯤ ꯑꯀꯟꯕꯅꯤ ꯍꯥꯏꯅ ꯎꯠꯄ ꯌꯥꯕ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯊꯤꯔꯤ ꯍꯥꯏꯕ ꯑꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯑꯣꯏꯈꯤ ꯅꯉꯣꯟꯗꯁꯨ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯑꯗꯨꯒ ꯊꯕꯛ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯠꯇꯦ ꯃꯍꯥꯛꯅ ꯊꯤꯔꯤꯕ ꯑꯁꯤ ꯃꯔꯝꯗꯤ ꯑꯗꯨꯒꯨꯝꯕꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯆꯨꯝꯕ ꯃꯛꯇꯕ ꯊꯃꯣꯏ ꯂꯩꯖꯕ ꯑꯃ ꯊꯤꯔꯤ ꯑꯗꯨꯒ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗꯒꯤ ꯑꯃꯗꯤ ꯊꯦꯡꯅꯖꯔꯛꯄꯗꯒꯤ ꯑꯣꯏꯅ ꯈꯪꯖꯩ ꯃꯗꯨꯗꯤ ꯏꯁ꯭ꯋꯔꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯈꯔ ꯇꯧꯖꯔꯕꯁꯨ ꯃꯈꯣꯏꯗꯤ ꯆꯨꯝꯕ ꯑꯗꯨꯅ ꯂꯣꯏꯅ ꯆꯨꯝꯅꯗꯤ ꯇꯧꯕ ꯅꯤꯌꯝ ꯆꯨꯝꯅ ꯉꯥꯛꯅꯗꯤ ꯆꯠꯆꯕ ꯑꯗꯨꯕꯨ ꯊꯃꯣꯏꯗꯤ ꯆꯨꯝꯗꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯄꯥꯝꯃꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯑꯗꯨꯒꯨꯝꯅ ꯏꯁ꯭ꯋꯔꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯕ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤꯗ ꯋꯥꯈꯜ ꯇꯧꯗꯦ ꯃꯍꯥꯛꯁꯤ ꯏꯁ꯭ꯋꯔꯗ ꯑꯉꯛꯄ ꯑꯃ ꯅꯠꯇꯦ ꯍꯥꯏꯕ ꯑꯁꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯅꯤꯡꯉꯤ ꯃꯍꯥꯛꯅ ꯅꯪꯕꯨ ꯐꯪꯖꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯐꯪꯂꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯃꯍꯥꯛ ꯈꯪꯈ꯭ꯔꯕꯅꯤ ꯑꯩꯁꯤ ꯏꯁ꯭ꯋꯔꯗꯗꯤ ꯑꯉꯛꯄ ꯑꯃ ꯅꯠꯇꯦ ꯃꯍꯥꯛꯅ ꯑꯩꯕꯨ ꯂꯧꯁꯤꯟꯖꯕ ꯃꯤꯠꯀꯨꯞ ꯑꯗꯨꯗ ꯑꯩ ꯀꯅꯥꯅꯣ ꯃꯍꯥꯛꯅ ꯈꯪꯈ꯭ꯔꯕꯅꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯐꯔꯦ ꯖꯣꯏꯁ ꯅꯍꯥꯛ ꯍꯣꯡꯗꯣꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯗꯦ ꯑꯩꯅ ꯉꯛꯆꯕ ꯊꯕꯛ ꯑꯩꯅ ꯇꯧꯏ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅꯗꯤ ꯉꯛꯇꯦ ꯃꯍꯥꯛꯅ ꯑꯩꯕꯨ ꯈ꯭ꯔꯤꯁꯇꯒ ꯃꯔꯤ ꯂꯩꯍꯟꯕꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯃꯗꯨ ꯍꯥꯟꯅ ꯈꯪꯈ꯭ꯔꯕꯅꯤ ꯑꯩꯅ ꯑꯆꯨꯝꯕ ꯊꯃꯣꯏ ꯍꯥꯏꯕ ꯑꯗꯨ ꯄꯥꯝꯖꯈꯤ ꯅꯍꯥꯛꯅꯁꯨ ꯁꯣꯏꯗꯅ ꯄꯥꯝꯂꯝꯒꯅꯤ ꯏꯁ꯭ꯋꯔꯅ ꯃꯁꯤꯒꯤ ꯃꯦꯁꯦꯖ ꯑꯁꯤ ꯑꯩꯉꯣꯟꯗ ꯄꯤꯕꯤꯈꯤ ꯑꯩ ꯈꯪꯅ ꯂꯧꯖꯔꯣꯏ ꯑꯩꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯃꯌꯥꯝꯒꯤ ꯊꯃꯣꯏ ꯑꯗꯨ ꯆꯥꯡꯌꯦꯡ ꯇꯧꯖꯅꯕ ꯍꯥꯏꯖꯒꯅꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯅꯍꯥꯛꯅ ꯄ꯭ꯔꯥꯔꯊꯅꯥ ꯗꯔꯀꯥꯔ ꯂꯩꯕ ꯏꯁ꯭ꯋꯔꯅ ꯆꯥꯎꯈꯠꯍꯟꯕꯤꯕ ꯗꯔꯀꯥꯔ ꯂꯩꯕ ꯖꯒꯥ ꯂꯩꯕꯤꯕ꯭ꯔꯥ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯁꯤ ꯏꯁ꯭ꯋꯔꯔꯣꯝꯗ ꯆꯨꯝꯅ ꯂꯩꯕ ꯑꯗꯨ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯃꯁꯤ ꯍꯥꯏꯅꯤꯡꯉꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯍꯦꯟꯅ ꯆꯨꯝꯂꯤꯕ ꯃꯈꯩ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄꯁꯤꯡ ꯑꯗꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯒꯅꯤ ꯅꯍꯥꯛꯅ ꯊꯕꯛꯇꯤ ꯆꯨꯝꯅ ꯇꯧꯔꯒ ꯊꯃꯣꯏꯗꯤ ꯑꯗꯨꯝ ꯆꯨꯝꯗꯕ ꯌꯥꯏ ꯑꯗꯨꯅ ꯇꯁꯦꯡꯅ ꯑꯆꯨꯝꯕ ꯊꯃꯣꯏ ꯑꯃ ꯂꯩꯕ ꯍꯥꯏꯕꯗꯤ ꯏꯁ꯭ꯋꯔꯕꯨ ꯅꯨꯡꯁꯤꯖꯕ ꯏꯁ꯭ꯋꯔꯅ ꯑꯣꯏꯍꯟꯅꯤꯡꯂꯤꯕ ꯑꯗꯨ ꯑꯣꯏꯕ ꯄꯥꯝꯖꯕ ꯏꯁ꯭ꯋꯔ ꯁꯦꯕꯥ ꯇꯧꯖꯅꯤꯡꯕ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯍꯥꯏꯔꯤꯕ ꯑꯁꯤ ꯏꯁ꯭ꯋꯔꯅ ꯌꯥꯝꯅ ꯀꯨꯏꯅ ꯆꯠꯃꯤꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏ ꯅꯈꯣꯏ ꯊꯃꯣꯏ ꯆꯨꯝꯃꯤ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯅꯍꯥꯛ ꯄꯨꯟꯅꯤꯡꯗ꯭ꯔꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜ ꯑꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯊꯃꯣꯏ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯅ ꯃꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯏ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯣꯛꯂꯛꯏ ꯑꯗꯨꯅ ꯑꯩꯅ ꯑꯍꯥꯟꯕꯗ ꯍꯥꯏꯖꯅꯤꯡꯕ ꯑꯁꯤ ꯊꯃꯣꯏ ꯆꯨꯝꯕ ꯃꯍꯥꯛ ꯑꯗꯨ ꯊꯋꯥꯏꯗ ꯑꯗꯨꯝ ꯆꯥꯎꯈꯠꯂꯤ ꯅꯍꯥꯛ ꯆꯥꯎꯈꯠꯅꯤꯡꯕ꯭ꯔꯥ ꯅꯍꯥꯛ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯗ ꯃꯃꯥꯡ ꯆꯍꯤꯗ ꯑꯣꯏꯔꯝꯕ ꯑꯗꯨꯗꯒꯤ ꯈꯦꯠꯅꯔꯕ꯭ꯔꯥ ꯅꯍꯥꯛꯅ ꯃꯄꯨꯡ ꯐꯥꯗ꯭ꯔꯒꯁꯨ ꯍꯥꯟꯅ ꯆꯍꯤ 5-10ꯒꯤ ꯃꯃꯥꯡꯗ ꯇꯧꯔꯝꯕ ꯑꯗꯨꯗꯒꯤꯗꯤ ꯍꯦꯟꯅ ꯐꯅ ꯇꯧꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯆꯔꯆ ꯆꯠꯅ ꯑꯣꯏꯔꯝꯕ ꯐꯤꯚꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯁꯤꯔꯒ ꯁ꯭ꯋꯔꯒ ꯆꯠꯀꯅꯤ ꯍꯥꯏꯕ ꯊꯥꯖꯈꯤ ꯑꯩꯁꯤ ꯊꯧꯖꯥꯜꯅ ꯀꯟꯕꯤꯕ ꯐꯪꯕꯅꯤ
ꯊꯕꯛꯅ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯈꯤ, ꯑꯗꯨꯕꯨ ꯑꯩ ꯆꯥꯎꯈꯠꯈꯤꯗꯦ꯫ ꯑꯩ ꯆꯔꯆ ꯆꯠꯂꯤ ꯑꯗꯨꯒ ꯌꯨꯝꯗ ꯍꯜꯂꯛꯏ, ꯀꯔꯤ ꯑꯃꯠꯇ ꯍꯣꯡꯈꯤꯗꯦ꯫ ꯑꯩꯈꯣꯏꯒ ꯏꯁ꯭ꯋꯔꯒ ꯂꯩꯅꯕ ꯃꯔꯤ ꯑꯁꯤ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯑꯌꯨꯛꯇ ꯈꯛꯇꯪ ꯅꯠꯇꯦ, ꯃꯁꯤꯗꯤ ꯀꯥ ꯑꯃꯗ ꯙꯔꯃꯒꯤ ꯑꯣꯏꯕ ꯅꯤꯌꯝ ꯈꯔ ꯇꯧꯔꯒ ꯃꯤꯅꯤꯠ 45 ꯅꯠꯇ꯭ꯔꯒ ꯄꯨꯡ 1.5 ꯄꯨꯟꯕ ꯑꯗꯨ ꯅꯠꯇꯦ꯫ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁ꯭ꯋꯔꯅ ꯄꯥꯜꯍꯟꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯗꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯥꯡꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯅ ꯆꯔꯆꯇꯤ ꯆꯥꯡ ꯅꯥꯏꯅ ꯆꯠꯂꯕ ꯑꯗꯨꯒ ꯅꯍꯥꯛ ꯆꯥꯎꯈꯠꯇ꯭ꯔꯕꯗꯤ ꯆꯔꯆꯅꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯉꯣꯟꯗꯔꯥ ꯑꯁꯣꯏꯕ ꯑꯃꯗꯤ ꯂꯩꯔꯦ꯫ ꯅꯍꯥꯛꯅ ꯑꯣꯏꯔꯒꯗꯤ ꯅꯍꯥꯛ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯏꯁ꯭ꯋꯔꯅ ꯅꯍꯥꯛꯄꯨ ꯍꯣꯡꯍꯟꯕꯤꯅꯕ, ꯁꯦꯝꯗꯣꯛꯄꯤꯅꯕ ꯍꯥꯏꯖꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯦ, ꯑꯗꯨꯒ ꯆꯔꯆꯅ ꯑꯣꯏꯔꯒꯗꯤ ꯅꯪꯉꯣꯟꯗ ꯀꯔꯤ ꯑꯃꯠꯇ ꯇꯥꯛꯄꯤ ꯇꯝꯕꯤꯗ꯭ꯔꯒꯗꯤ ꯅꯍꯥꯛ ꯏꯁ꯭ꯋꯔꯒꯤ ꯑꯆꯨꯝꯕ ꯑꯐꯕ ꯋꯥ ꯄꯥꯎ ꯑꯗꯨ ꯇꯥꯕ ꯌꯥꯕ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯍꯣꯡꯕ ꯗꯔꯀꯥꯔ ꯑꯣꯏ꯫ ꯅꯍꯥꯛꯅ ꯆꯔꯆꯇ ꯂꯩꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯐꯥꯎꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯅꯍꯥꯛ ꯃꯥꯌꯣꯛꯅꯕ ꯗꯔꯀꯥꯔ ꯂꯩ, ꯆꯨꯝꯊꯣꯛꯄ ꯗꯔꯀꯥꯔ ꯂꯩ, ꯑꯗꯨꯒ ꯃꯔꯛ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯁꯨ ꯃꯊꯧ ꯇꯥꯏ꯫ ꯅꯍꯥꯛꯅ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯁꯪꯒꯣꯝ ꯈꯛ ꯆꯥꯕ ꯅꯠꯇꯕ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒꯤ ꯑꯀꯟꯕ ꯁꯥ ꯆꯥꯕ ꯌꯥꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯗꯔꯀꯥꯔ ꯂꯩ꯫ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯇꯕꯒꯤ ꯃꯔꯝ ꯑꯁꯤ ꯑꯩꯈꯣꯏꯅꯗꯤ ꯆꯔꯆꯅ ꯑꯣꯏꯕꯗꯨ ꯄꯥꯝꯃꯤ, ꯑꯗꯨꯕు ꯑꯍꯥꯟꯕꯗ ꯅꯍꯥꯛꯀꯤ ꯃꯇꯥꯡꯗ ꯍꯥꯟꯅ ꯍꯥꯏꯖꯒꯦ꯫ ꯅꯍꯥꯛꯅ ꯆꯔꯆꯇ ꯇꯥꯈꯤꯕꯁꯤꯡ ꯑꯗꯨ ꯁꯣꯏꯗꯅ ꯇꯧꯕꯤꯌꯨ, ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯐꯅ ꯇꯥꯗꯨꯅꯁꯨ ꯅꯍꯥꯛꯅ ꯇꯧꯗ꯭ꯔꯒꯗꯤ ꯅꯍꯥꯛꯅ ꯆꯥꯎꯈꯠꯂꯣꯏ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ, ꯅꯍꯥꯛꯅ ꯐꯅ ꯇꯥꯗꯨꯅꯁꯨ ꯅꯍꯥꯛꯅ ꯇꯧꯗ꯭ꯔꯒꯗꯤ ꯅꯍꯥꯛ ꯆꯥꯎꯈꯠꯂꯣꯏ꯫ ꯅꯍꯥꯛꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯐꯅ ꯇꯥꯗꯨꯅꯁꯨ ꯅꯍꯥꯛꯅ ꯇꯧꯗ꯭ꯔꯒꯗꯤ ꯅꯍꯥꯛ ꯆꯥꯎꯈꯠꯂꯣꯏ, ꯑꯗꯨꯒ ꯃꯗꯨ ꯇꯧꯅꯕꯒꯤꯗꯃꯛ ꯏꯁ꯭ꯋꯔꯅ ꯅꯍꯥꯛꯄꯨ ꯄꯥꯡꯕꯤꯒꯅꯤ꯫ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯍꯟꯅꯤꯡꯕ ꯋꯥꯍꯩ 2 ꯂꯩ: ꯑꯩ ꯃꯁꯤ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤꯒ ꯃꯁꯤ ꯌꯥꯝꯅ ꯂꯨꯃꯜꯂꯤ ꯍꯥꯏꯕꯁꯤꯒ꯫ ꯋꯥꯍꯩ ꯄꯔꯦꯡ ꯑꯅꯤꯁꯤ ꯅꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯎ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯇꯧ ꯍꯥꯏꯔꯛꯄ ꯑꯃ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯉꯥꯖꯔꯕꯗꯤ ꯃꯗꯨꯒꯤ ꯄꯥꯡꯒꯜ ꯑꯃꯗꯤ ꯑꯉꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯒꯅꯤ꯫ ꯑꯩ ꯉꯝꯂꯣꯏ, ꯃꯁꯤꯗꯤ ꯌꯥꯝꯅ ꯂꯨꯃꯜꯂꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯗꯒꯤ ꯄꯥꯡꯒꯜ ꯂꯧꯊꯣꯛꯄ, ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯑꯃꯠꯇ ꯍꯣꯡꯍꯟꯗꯅ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯗꯨꯝ ꯂꯩꯍꯟꯕ ꯋꯥꯍꯩꯁꯤꯡꯅꯤ꯫ ꯅꯍꯥꯛꯅ ꯍꯥꯏꯒꯗꯕꯗꯤ, ꯑꯩꯕꯨ ꯄꯥꯡꯒꯜ ꯀꯜꯍꯟꯕꯤꯕ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯗꯒꯤ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯇꯧ ꯍꯥꯏꯕ ꯑꯃ ꯍꯦꯛꯇ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯍꯟꯅꯤꯡꯉꯤ꯫ ꯑꯦꯝꯄ꯭ꯂꯤꯐꯥꯏꯗ ꯕꯥꯏꯕꯜꯅ ꯍꯥꯏ, ꯅꯍꯥꯛꯀꯤ ꯁ꯭ꯋꯔꯒꯒꯤ ꯏꯄꯥꯅ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯕꯒꯨꯝ ꯅꯍꯥꯛꯁꯨ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯌꯨ, ꯍꯥꯏꯕꯗꯤ ꯏꯁ꯭ꯋꯔꯒꯤ ꯑꯣꯏꯕ ꯋꯥꯈꯜꯗ, ꯃꯆꯠꯇ ꯃꯄꯨꯡ ꯐꯥꯕꯗ ꯆꯥꯎꯈꯠꯂꯨ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯗꯝ ꯑꯣꯏꯔꯤꯕ ꯃꯄꯨꯡ ꯐꯥꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯩꯔꯦ, ꯑꯗꯨꯒ ꯃꯗꯨ ꯌꯧꯅ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯤ꯫ ꯄꯣꯜꯅ ꯃꯄꯨꯡ ꯐꯥꯕꯒꯤ ꯊꯥꯛ ꯃꯗꯣꯝꯂꯣꯝꯗ ꯆꯪꯁꯤꯜꯂꯤ ꯍꯥꯏꯅ ꯍꯥꯏ꯫ ꯅꯪꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯑꯍꯣꯡꯕ ꯄꯥꯝꯗ꯭ꯔꯒꯗꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯑꯁꯣꯏꯕ ꯑꯃ ꯂꯩꯔꯕꯅꯤ꯫ ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯍꯣꯡꯕ ꯑꯩ ꯄꯥꯝꯖꯈꯤ, ꯑꯩ ꯅꯩꯅꯈꯤ, ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯕꯤꯈꯤ, ꯑꯩ ꯄꯨꯛꯅꯤꯡ ꯍꯣꯡꯈꯤ, ꯑꯩ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯈꯤ, ꯑꯩ ꯈꯔꯒ ꯍꯦꯟꯅ ꯄꯥꯝꯈꯤ, ꯑꯩ ꯏꯁ꯭ꯋꯔꯗ ꯊꯥꯖꯈꯤ, ꯑꯗꯨꯗꯒꯤꯗꯤ ꯑꯩꯉꯣꯟꯗ ꯑꯍꯣꯡꯕ ꯈꯔ ꯎꯈꯤ꯫ ꯃꯁꯤ ꯆꯍꯤ 35 ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ, ꯑꯗꯨꯅ ꯃꯁꯤ ꯂꯦꯞꯀꯅꯤ ꯍꯥꯏꯅ ꯑꯩ ꯈꯟꯗꯦ꯫ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯕꯤꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯃꯗꯨ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯔꯦ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤ ꯑꯃꯠꯇ ꯍꯣꯡꯕ ꯂꯩꯔꯔꯣꯏ꯫ ꯅꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯤꯕꯝ ꯁꯣꯛꯄ ꯑꯁꯤ ꯏꯁ꯭ꯋꯔꯅ ꯅꯪ ꯅꯊꯟꯇ ꯊꯥꯗꯣꯛꯄꯤꯗꯨꯅ ꯅꯪꯅ ꯑꯣꯏꯔꯤꯕ ꯃꯑꯣꯡꯗꯨꯗ ꯑꯗꯨꯝ ꯂꯩꯕꯗꯨꯅ ꯑꯣꯏꯒꯅꯤ꯫ ꯄꯣꯜꯅ ꯍꯥꯏ, ꯃꯄꯨꯡ ꯐꯥꯕ ꯑꯗꯨꯗ ꯑꯩ ꯌꯧꯗ꯭ꯔꯤ, ꯑꯗꯨꯕꯨ ꯑꯩꯅ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏ ꯃꯗꯨꯗꯤ ꯇꯨꯡꯗ ꯂꯩꯍꯧꯔꯕꯁꯤꯡ ꯊꯝꯂꯝꯗꯨꯅ ꯃꯥꯡꯗ ꯂꯩꯔꯤꯕ ꯑꯐꯕ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯤ ꯍꯥꯏꯅ꯫ ꯑꯍꯥꯟꯕ ꯄꯤꯇꯔ 2:2 ꯍꯥꯏ, ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯗꯨ
ꯄꯥꯝꯖꯧ ꯑꯗꯨꯒ ꯃꯄꯨꯡ ꯐꯥꯕ ꯑꯔꯥꯟ ꯈꯨꯕꯝ ꯑꯗꯨꯗ ꯆꯥꯎꯈꯠꯂꯨ꯫ ꯑꯩꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀꯥ ꯑꯃꯗ ꯃꯤ 10,000ꯃꯨꯛꯅ ꯕꯥꯏꯕꯜ ꯍꯥꯡꯗꯣꯛꯄꯒꯤ ꯃꯈꯣꯜꯁꯤꯗꯒꯤ ꯍꯦꯟꯅ ꯄꯥꯝꯖꯕ ꯑꯃ ꯑꯩꯒꯤ ꯂꯩꯇꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯈꯧꯔꯥꯡꯖꯕꯁꯤꯡꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯅ ꯅꯉꯣꯟꯗ ꯆꯪꯍꯜꯂꯒ ꯊꯕꯛ ꯇꯧꯍꯟꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕꯁꯤ ꯂꯩꯇꯦ꯫ ꯑꯩ ꯉꯁꯤ ꯄ꯭ꯂꯦꯟꯗ ꯇꯣꯡꯅ ꯇꯣꯡꯅ ꯕꯥꯏꯕꯜ ꯍꯥꯡꯗꯣꯛꯂꯝꯃꯤ, ꯃꯗꯨꯗ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯃꯆꯨ ꯁꯪꯗꯨꯅ ꯂꯩ꯫ ꯃꯌꯥꯝꯒꯤꯁꯨ ꯂꯩꯔꯝꯒꯅꯤ꯫ ꯃꯗꯨꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯑꯃ ꯊꯤꯔꯝꯃꯤ꯫ ꯃꯗꯨ ꯊꯤꯅ ꯑꯩꯒꯤ ꯄꯥꯝꯖꯕ ꯋꯥꯍꯩ ꯄꯔꯦꯡ ꯈꯔ ꯑꯩꯅ ꯄꯥꯖꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯤ ꯊꯟꯒꯠꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯛꯄ ꯄꯣꯠꯅꯤ ꯍꯥꯏꯅꯤꯡꯏ, ꯃꯔꯝꯗꯤ ꯃꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯋꯥꯍꯩ ꯅꯠꯇꯦ꯫ ꯃꯁꯤꯗꯤ ꯏꯁ꯭ꯋꯔꯒꯤ ꯄꯥꯡꯒꯜ ꯂꯣꯏꯅꯕꯤꯕ ꯑꯃꯁꯨꯡ ꯊꯥꯎ ꯅꯣꯏꯕꯤꯕ ꯌꯥꯎꯔꯕ ꯋꯥꯍꯩꯅꯤ꯫ ꯖꯤꯁꯨꯗꯤ ꯍꯛꯆꯥꯡ ꯑꯣꯏꯔꯛꯈꯤꯕ ꯋꯥꯍꯩꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯄꯥꯕ ꯃꯇꯝꯗ ꯖꯤꯁꯨ ꯃꯁꯥꯃꯛꯀ ꯄꯥꯎ ꯐꯥꯎꯅꯔꯤꯕꯅꯤ ꯑꯃꯁꯨꯡ ꯂꯣꯏꯅꯔꯤꯕꯅꯤ꯫ ꯑꯦꯐꯤꯁꯥꯒꯤ 4:12-13ꯗ ꯕꯥꯏꯕꯜꯅ ꯍꯥꯏ, ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯊꯧꯒꯜꯒꯤ ꯊꯕꯛꯀꯤꯗꯃꯛ ꯈꯔꯕꯨ ꯄꯥꯈꯣꯟ ꯆꯠꯄ, ꯈꯔꯕꯨ ꯋꯥ ꯇꯥꯛꯊꯣꯛꯆꯕ, ꯈꯔꯕꯨ ꯄꯥꯎ ꯁꯟꯗꯣꯛꯄ, ꯈꯔꯕꯨ ꯄꯥꯁꯇꯔ ꯑꯃꯁꯨꯡ ꯈꯔꯕꯨ ꯑꯣꯖꯥ ꯑꯣꯏꯅꯕ ꯄꯤꯕꯤꯔꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯂꯛꯇꯨꯅ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯔꯛꯇꯨꯅ ꯏꯁ꯭ꯋꯔꯒꯤ ꯊꯧꯒꯜ ꯇꯧꯅꯕꯒꯤꯗꯃꯛ ꯅꯪꯕꯨ ꯇꯥꯛꯄꯤꯅꯕ, ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ, ꯍꯣꯡꯍꯟꯅꯕ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯄꯥꯁꯇꯔ ꯄꯤꯕꯤ, ꯑꯣꯖꯥ ꯄꯤꯕꯤ꯫ ꯅꯍꯥꯛ ꯆꯥꯎꯈꯠꯂꯛꯂꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯆꯍꯤ 15 ꯑꯁꯤ ꯅꯪ ꯍꯥꯟꯅꯒꯤ ꯆꯤꯡꯗꯨꯝꯗꯨꯃꯛꯇꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯣꯏꯗꯨꯅ ꯂꯩꯔꯤꯕ꯭ꯔꯥ? ꯏꯁ꯭ꯋꯔꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯗꯨ ꯇꯧꯅꯕꯒꯤꯗꯃꯛ ꯅꯍꯥꯛ ꯉꯛ ꯀꯟꯗꯨꯅ ꯂꯩꯔꯤꯕ꯭ꯔꯥ? ꯑꯗꯨꯒ ꯋꯥꯡꯃꯗ ꯂꯩꯅꯕꯒꯤꯗꯃꯛ ꯅꯍꯥꯛ ꯁꯦꯝ ꯁꯥꯔꯕ꯭ꯔꯥ? ꯑꯆꯨꯝꯕ ꯊꯝꯃꯣꯏ ꯂꯩꯕ ꯃꯍꯥꯛ ꯆꯥꯎꯈꯠꯄ ꯄꯥꯝꯂꯤꯕ ꯃꯍꯥꯛ ꯑꯗꯨꯅꯤ꯫ ꯑꯗꯨꯒ ꯑꯆꯨꯝꯕ ꯊꯝꯃꯣꯏ ꯂꯩꯕ ꯑꯃꯅ ꯃꯁꯥꯗꯤ ꯆꯨꯝꯂꯦ ꯍꯥꯏꯅ ꯈꯟꯖꯔꯒ ꯃꯤꯒꯤ ꯑꯁꯣꯏꯕ ꯉꯥꯛꯇ ꯁꯨꯝ ꯊꯤꯔꯣꯏ꯫ ꯑꯩꯅ ꯍꯥꯟꯅ ꯆꯔꯆ ꯑꯗꯨꯝ ꯆꯠꯂꯒ ꯁꯨꯡꯍꯣꯡꯗꯤ ꯍꯣꯡꯂꯛꯂꯝꯗꯦ, ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯁꯣꯛꯄꯤꯕꯗꯒꯤꯗꯤ ꯑꯩꯅ ꯏꯁ꯭ꯋꯔꯒꯤ ꯅꯩꯅꯕ ꯍꯧꯔꯛꯈꯤ, ꯑꯗꯨꯒ ꯃꯗꯨ ꯂꯣꯏꯅꯃꯛ ꯗꯦꯕꯇ ꯄꯥꯟꯁꯤꯟꯕ ꯄꯥꯝꯈꯤ꯫ ꯑꯩꯅ ꯍꯦꯟꯅ ꯄꯥꯔꯤꯈꯩ ꯗꯦꯕꯇ ꯂꯩꯕ ꯑꯁꯣꯏꯕ ꯍꯦꯟꯅ ꯎꯔꯛꯈꯤ꯫ ꯗꯦꯕꯅ ꯍꯣꯡꯂꯛꯅꯕ ꯑꯩꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯈꯤ, ꯀꯟꯅ ꯇꯧꯈꯤ꯫ ꯑꯗꯨꯗꯒꯤ ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯊꯝꯃꯣꯏꯗ ꯗꯦꯕꯅ ꯅꯠꯇꯦ ꯁꯣꯏꯔꯤꯁꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯗꯨ ꯀꯅꯥꯅꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯁꯨꯈꯪ ꯈꯪꯈꯤꯗꯦ, ꯃꯔꯝꯗꯤ ꯃꯗꯨ ꯑꯩꯅꯤ ꯍꯥꯏꯕꯁꯤ ꯑꯩꯉꯣꯟꯗ ꯁꯨꯛꯂꯩ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯍꯣꯡꯍꯟꯅꯕ ꯍꯣꯠꯅꯗ꯭ꯔꯤꯉꯩꯗ ꯅꯍꯥꯛ ꯅꯁꯥ ꯍꯥꯟꯅ ꯆꯥꯎꯈꯠꯇꯨꯅ ꯏꯁ꯭ꯋꯔꯗ ꯅꯪꯕꯨ ꯍꯣꯡꯍꯟꯕꯤꯅꯕ ꯍꯥꯏꯖꯒꯗꯕꯅꯤ꯫ ꯑꯅꯤꯁꯨꯕꯗ, ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯊꯝꯃꯣꯏ ꯂꯩꯕ ꯃꯤꯁꯤꯡꯗ ꯎꯕ ꯑꯁꯤ ꯃꯈꯣꯏꯁꯤ ꯆꯞ ꯆꯥꯅ ꯀꯠꯊꯣꯛꯄ ꯑꯣꯏ꯫ ꯂꯨꯝꯕꯨ ꯁꯥꯕ ꯑꯇꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯇꯦ꯫ ꯏꯁ꯭ꯋꯔꯅ ꯑꯣꯏꯍꯟꯅꯤꯡꯂꯤꯕ ꯑꯗꯨꯒꯤ ꯇꯪꯈꯥꯏꯈꯛ ꯑꯣꯏꯔꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯏꯁ꯭ꯋꯔꯅ ꯄꯦꯟꯕ ꯑꯣꯏꯗꯦ꯫ ꯑꯩꯈꯣꯏ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯕ ꯑꯣꯏꯕ ꯇꯥꯏ꯫ ꯃꯤ ꯀꯌꯥ ꯑꯃ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯍꯧꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯁꯃꯁ꯭ꯌꯥ ꯑꯃ ꯂꯥꯛꯁꯤꯟꯅꯅꯕ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯨꯗꯨꯝ ꯆꯟꯅꯅꯕ ꯏꯁ꯭ꯋꯔꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯩ꯫ ꯑꯗꯨꯕꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ, ꯀꯠꯊꯣꯛꯄꯒꯤ ꯈꯤꯇꯪ ꯅꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯍꯥꯟꯅ ꯂꯥꯛꯈꯤꯕ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯈꯤ꯫ ꯅꯍꯥꯛꯀꯤ ꯂꯝꯕꯤꯗꯨꯅ ꯂꯨꯁꯤꯜꯂꯛꯄꯗ ꯆꯠꯄ ꯇꯣꯛꯊꯣꯛꯄ ꯑꯗꯨ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯅꯍꯥꯛꯅ ꯁꯨꯝ ꯆꯪꯁꯤꯟꯒꯗꯕꯅꯤ, ꯃꯔꯝꯗꯤ ꯑꯅꯥꯕꯗꯨꯒꯤ ꯑꯇꯣꯞꯄ ꯅꯥꯀꯟꯗ ꯃꯥꯏꯄꯥꯛꯄ ꯂꯩ꯫ ꯅꯍꯥꯛ ꯉꯁꯤ ꯃꯗꯨ ꯐꯥꯎꯗꯨꯅ ꯆꯠꯄꯒꯤ ꯑꯅꯥꯕ ꯂꯩꯕ ꯌꯥꯏ, ꯅꯠꯇ꯭ꯔꯒꯅ ꯍꯌꯦꯡ ꯅꯤꯡꯉꯝꯗꯕꯒꯤ ꯑꯅꯥꯕ ꯂꯩꯕ ꯑꯃ꯫ ꯀꯔꯝꯕ ꯂꯩꯍꯟꯅꯤꯡꯕꯒꯦ? ꯑꯍꯜ ꯑꯣꯏꯔꯛꯂꯕ, ꯍꯤꯡꯒꯗꯕ ꯄꯨꯟꯁꯤ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ
ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯒꯤ ꯐꯪꯕ ꯑꯁꯤ ꯅꯤꯡꯉꯝꯗꯕ ꯉꯥꯛꯇ ꯑꯣꯏꯕ, ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯕ ꯑꯃ ꯂꯩꯇ꯭ꯔꯦ꯫ ꯅꯍꯥꯛꯅ ꯍꯧꯖꯤꯛꯃꯛ ꯉꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯍꯧꯔꯕꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯗꯨ ꯅꯍꯥꯛ ꯑꯣꯏꯔꯣꯏ꯫ ꯑꯐꯕꯁꯤꯡ ꯑꯗꯨ ꯅꯍꯥꯛ ꯍꯧꯖꯤꯛ ꯈꯟꯖꯕ ꯇꯥꯏ꯫ ꯆꯨꯝꯊꯣꯛꯄ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯄꯣꯛꯇꯦ, ꯍꯧꯖꯤꯛ ꯍꯦꯛꯇ ꯍꯔꯥꯎꯕ ꯑꯣꯏꯗꯦ꯫ ꯔꯣꯃꯤꯌꯥ 12ꯒꯤ ꯑꯃꯗ ꯍꯥꯏ, ꯃꯔꯝ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯥ, ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯍꯛꯆꯥꯡꯕꯨ ꯑꯍꯤꯡꯕ, ꯑꯁꯦꯡꯕ ꯑꯃꯁꯨꯡ ꯏꯁ꯭ꯋꯔꯕꯨ ꯄꯦꯜꯍꯟꯕ ꯏꯔꯥꯠꯄꯣꯠ ꯑꯣꯏꯅ ꯀꯠꯊꯣꯛꯅꯕ ꯏꯁ꯭ꯋꯔꯅ ꯆꯥꯟꯕꯤꯕꯒꯤ ꯃꯄꯥꯟꯅ ꯑꯩꯅ ꯅꯈꯣꯏꯗ ꯏꯟꯁꯤꯟꯖꯔꯤ꯫ ꯅꯪꯒꯤ ꯍꯛꯆꯥꯡ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯃꯤꯠ, ꯅꯥꯀꯣꯡ, ꯆꯤꯟ, ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯀꯥꯟꯅꯗꯕ ꯋꯥꯊꯤ ꯋꯥꯔꯦꯝ, ꯃꯤꯋꯥ ꯉꯥꯡꯅꯅꯕ ꯑꯃꯗꯤ ꯃꯤ ꯁꯤꯊꯕ ꯋꯥꯔꯤ ꯇꯥꯍꯟꯅꯤꯡꯗꯦ꯫ ꯅꯪꯅ ꯆꯥꯛ ꯆꯥꯕꯗ ꯐꯠꯇꯕ ꯐꯥꯒꯤ ꯑꯃ ꯃꯤꯒꯤ ꯃꯇꯥꯡꯗ ꯇꯧꯔꯒ ꯑꯗꯨꯒꯨꯝꯕ ꯑꯗꯨ ꯅꯪꯗꯤ ꯑꯣꯏꯒꯗꯕꯒꯨꯝ ꯅꯣꯛꯄ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯄꯥꯝꯗꯦ꯫ ꯃꯍꯥꯛꯅ ꯅꯪꯕꯨ ꯇꯁꯦꯡꯅ ꯀꯠꯊꯣꯛꯄ ꯑꯣꯏꯍꯟꯅꯤꯡꯉꯤ꯫ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯑꯌꯨꯛ ꯈꯛꯇꯗ ꯏꯁ꯭ꯋꯔ ꯂꯣꯏꯅꯔꯒ ꯑꯇꯩ ꯃꯇꯝꯗꯅ ꯏꯁ꯭ꯋꯔꯒ ꯃꯔꯤ ꯂꯩꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯕ ꯄꯨꯟꯁꯤ ꯈꯨꯍꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯍꯤꯡꯍꯟꯅꯤꯡꯗꯦ꯫ ꯑꯩꯈꯣꯏ ꯀꯠꯊꯣꯛꯀꯗꯕꯅꯤ, ꯇꯣꯉꯥꯟꯅ ꯁꯦꯡꯅ ꯂꯩꯒꯗꯕꯅꯤ, ꯍꯥꯏꯕꯗꯤ ꯏꯁ꯭ꯋꯔꯅ ꯁꯤꯖꯤꯟꯅꯅꯕ ꯇꯣꯉꯥꯟꯅ ꯂꯩꯒꯗꯕꯅꯤ꯫ ꯉꯁꯤ ꯃꯤ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯀꯌꯥꯅ ꯈ꯭ꯔꯤꯁꯇꯕꯨ ꯃꯈꯣꯏꯒꯤ ꯀꯟꯕꯤꯕ ꯃꯄꯨ ꯑꯣꯏꯅ ꯂꯧꯁꯤꯟꯖꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯃꯈꯨꯠ ꯊꯥꯡꯒꯠꯈ꯭ꯔꯦ, ꯑꯗꯨꯕꯨ ꯅꯍꯥꯛ ꯇꯁꯦꯡꯅ ꯃꯗꯨꯗ ꯀꯠꯊꯣꯛꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯕ꯭ꯔꯥ? ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯠꯊꯣꯛꯄ ꯃꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ, ꯑꯗꯨꯕꯨ ꯀꯠꯊꯣꯛꯄ ꯍꯥꯏꯕꯁꯤꯗ ꯈꯟꯕ ꯐꯥꯎꯕ ꯐꯖꯅ ꯈꯜꯂꯨꯗꯕ ꯃꯤꯁꯨ ꯌꯥꯝꯅ ꯌꯥꯎꯔꯤ꯫ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈꯤꯕꯒꯨꯝ, ꯖꯤꯁꯨꯕꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤꯇ ꯈꯟꯕ, ꯄꯥꯞ ꯆꯦꯟꯕ, ꯑꯄꯪꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯂꯧꯁꯤꯜꯂꯒ ꯃꯁꯤꯅ ꯁ꯭ꯋꯔꯒ ꯆꯠꯅꯕꯒꯤ ꯇꯤꯀꯦꯠꯅꯤ ꯍꯥꯏꯅ ꯈꯟꯕ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏ ꯀꯠꯊꯣꯛꯄ ꯗꯔꯀꯥꯔ ꯂꯩ꯫ ꯑꯩꯈꯣꯏꯅ ꯁ꯭ꯋꯔꯒ ꯆꯠꯄꯒꯤ ꯂꯝꯕꯤ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯊꯕꯛꯅ ꯅꯠꯇꯦ꯫ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯒ ꯑꯐꯕ ꯃꯔꯤ ꯑꯃ ꯂꯩꯅꯔꯒꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯆꯥꯎꯈꯠꯅꯤꯡꯒꯅꯤ꯫ ꯅꯍꯥꯛꯅ ꯆꯥꯎꯈꯠꯅꯤꯡꯗ꯭ꯔꯒꯗꯤ ꯊꯝꯃꯣꯏꯒꯤ ꯑꯁꯣꯏꯕ ꯑꯃ ꯂꯩꯔꯦ꯫ ꯅꯍꯥꯛꯅ ꯐꯖꯅ ꯀꯠꯊꯣꯛꯅꯤꯡꯗ꯭ꯔꯒꯗꯤ ꯑꯁꯣꯏꯕ ꯑꯃ ꯂꯩꯔꯦ꯫ ꯑꯩꯅ ꯐꯖꯅ ꯀꯠꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯌꯥꯝꯅ ꯀꯨꯏꯅ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯣꯏꯔꯛꯈꯤ꯫ ꯑꯩ ꯁ꯭ꯋꯔꯒ ꯆꯠꯂꯝꯒꯗ꯭ꯔꯥ? ꯍꯣꯏ, ꯆꯠꯂꯝꯒꯅꯤ ꯍꯥꯏꯅ ꯑꯩ ꯊꯥꯖꯩ꯫ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯅꯈꯣꯏꯕꯨꯗꯤ ꯃꯇꯦꯡ ꯄꯥꯡꯂꯝꯂꯣꯏ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯩꯈꯤꯕ ꯃꯥꯏꯄꯥꯛꯄ ꯅꯤꯡꯈꯥ ꯇꯝꯕꯁꯤꯡ ꯑꯗꯨ ꯂꯩꯔꯝꯂꯣꯏ꯫ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯑꯣꯏꯕ ꯍꯥꯏꯕ ꯑꯁꯤ ꯅꯪꯅ ꯁ꯭ꯋꯔꯒꯒꯤ ꯃꯅꯤꯡꯊꯣꯡꯗ ꯂꯥꯎꯕ ꯉꯝꯕ ꯉꯝꯗꯕꯒꯤ ꯋꯥ ꯅꯠꯇꯦ꯫ ꯃꯁꯤꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤ ꯀꯔꯝꯅ ꯍꯤꯡꯒꯗꯒꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤ ꯀꯔꯝꯅ ꯍꯤꯡꯒꯗꯒꯦ? ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯏ? ꯇꯥꯏꯕꯪꯄꯥꯟꯗ ꯇꯧꯅꯔꯤꯕ, ꯃꯤꯅ ꯆꯠꯅꯔꯤꯕ ꯃꯑꯣꯡ, ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯏꯁ꯭ꯋꯔꯒꯤ ꯊꯥꯞꯇꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡ ꯎꯕꯗ ꯑꯩ ꯌꯥꯝꯅ ꯋꯥꯏ꯫ ꯃꯁꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯕꯨ ꯍꯦꯟꯅ ꯍꯦꯟꯅ ꯋꯥꯍꯜꯂꯤ꯫ ꯂꯥꯟ ꯇꯧꯅꯕꯒꯤ, ꯂꯥꯟꯒꯤ ꯇꯣꯛꯉꯥꯒꯤ, ꯈꯠꯅ ꯆꯩꯅꯕꯒꯤ, ꯃꯥꯡ ꯇꯥꯛꯄꯒꯤ ꯑꯃꯗꯤ ꯊꯣꯛꯂꯤꯕ ꯀꯤꯔꯕ ꯃꯌꯥꯝ ꯑꯁꯤ ꯇꯥꯕꯗ ꯑꯩ ꯋꯥꯔꯦ꯫ ꯃꯤꯁꯤꯡꯅ ꯏꯁ꯭ꯋꯔꯗ ꯀꯞꯆꯗꯨꯅ ꯏꯁ꯭ꯋꯔꯗ ꯍꯜꯂꯛꯄ ꯑꯗꯨ ꯑꯩꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯄꯥꯝꯖꯕ꯫ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯗ ꯀꯞꯆꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯁꯨꯝ ꯂꯩꯈꯥ ꯇꯥꯔꯛꯄ ꯍꯥꯏꯕꯁꯤ ꯁꯣꯏꯗ꯭ꯔꯕꯅꯤ, ꯑꯗꯨꯕు ꯃꯤꯁꯤꯡꯅ ꯇꯁꯦꯡꯅ ꯏꯁ꯭ꯋꯔꯗ ꯃꯄꯨꯡ ꯐꯥꯅ ꯀꯠꯊꯣꯛꯂꯛꯂꯕꯗꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯁꯣꯏꯗꯅ ꯑꯍꯣꯡꯕ ꯄꯨꯔꯛꯀꯅꯤ꯫ ꯅꯍꯥꯛꯅ ꯃꯄꯨꯡ ꯐꯥꯅ ꯀꯠꯊꯣꯛꯇꯕ ꯑꯣꯏꯔꯒꯗꯤ ꯄꯣꯜꯅ ꯔꯣꯃꯤꯌꯥ 12ꯒꯤ ꯑꯃꯗ ꯍꯥꯏꯈꯤꯕꯗꯨ ꯅꯈꯣꯏꯒꯤ ꯍꯛꯆꯥꯡꯕꯨ ꯑꯍꯤꯡꯕ, ꯑꯁꯦꯡꯕ ꯑꯃꯁꯨꯡ ꯏꯁ꯭ꯋꯔꯕꯨ ꯄꯦꯜꯍꯟꯕ ꯏꯔꯥꯠꯄꯣꯠ ꯑꯣꯏꯅ ꯀꯠꯊꯣꯛꯅꯕ ꯏꯁ꯭ꯋꯔꯅ ꯆꯥꯟꯕꯤꯕꯒꯤ ꯃꯄꯥꯟꯅ ꯑꯩꯅ ꯅꯈꯣꯏꯗ ꯏꯟꯁꯤꯟꯖꯔꯤ꯫ ꯅꯪꯒꯤ ꯄꯩꯁꯥ ꯀꯠꯊꯣꯛꯎ, ꯅꯪꯒꯤ ꯃꯇꯝ ꯀꯠꯊꯣꯛꯎ꯫ ꯄꯩꯁꯥ ꯑꯃꯁꯨꯡ ꯃꯇꯝ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯄꯤꯕꯤꯗꯅꯗꯤ ꯅꯍꯥꯛꯀꯤ ꯑꯃꯠꯇ ꯂꯩꯔꯣꯏ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯗꯨ ꯈꯔ ꯄꯤꯌꯨ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯅ ꯅꯍꯥꯛ ꯀꯔꯤꯒꯤ ꯄꯥꯈꯠꯂꯤꯕꯅꯣ? ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗꯒꯤ ꯍꯥꯏꯕ ꯑꯃꯍꯦꯛꯇ
ꯃꯍꯥꯛꯅ ꯅꯉꯣꯟꯗꯒꯤ ꯃꯗꯨ ꯂꯧꯊꯣꯛꯅꯕ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯆꯥꯎꯕ ꯃꯍꯩ ꯂꯣꯛꯅꯕꯒꯤꯗꯃꯛꯅꯤ꯫ ꯃꯔꯨ ꯍꯨꯜꯂꯨ ꯍꯥꯏꯔꯤꯕꯅꯤ, ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯄꯤꯛ ꯊꯟꯅ ꯂꯩꯔꯕꯗ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯄꯤꯔꯣꯏꯗꯧꯔꯤꯕꯅꯣ? ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯇꯤꯒ ꯄꯤꯕꯒ ꯈꯥꯏꯗꯣꯛꯅꯕ ꯌꯥꯔꯣꯏ꯫ ꯃꯇꯝ ꯄꯤꯕ, ꯃꯇꯦꯡ ꯄꯤꯕ, ꯊꯥꯒꯠꯄꯤꯕ, ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯄꯤꯅꯅꯕꯒꯤꯗꯃꯛ ꯍꯤꯡꯕ ꯗꯔꯀꯥꯔ ꯂꯩ꯫ ꯀꯔꯤꯁꯨ ꯈꯥꯛꯆꯤꯟꯗꯅ ꯂꯣꯏꯅ ꯄꯤꯌꯨ꯫ ꯆꯥꯎꯈꯠꯂꯛꯅꯕ ꯀꯠꯊꯣꯛꯎ, ꯁꯦꯕꯥ ꯇꯧꯕꯗ ꯀꯠꯊꯣꯛꯎ, ꯄꯤꯕꯗ ꯀꯠꯊꯣꯛꯎ, ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗ ꯀꯠꯊꯣꯛꯎ꯫ ꯄꯤꯊꯣꯛꯇꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗꯒꯤ ꯏꯁ꯭ꯋꯔꯗ ꯏꯔꯥꯠꯄꯣꯠ ꯀꯠꯂꯛꯄ ꯃꯇꯝꯗ ꯃꯗꯨ ꯑꯁꯤꯕ ꯏꯔꯥꯠꯄꯣꯠꯅꯤ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏ꯫ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯅꯍꯥꯛ ꯆꯔꯆꯇꯗꯤ ꯑꯣꯐꯔꯤꯡꯗ ꯈꯔ ꯊꯥꯗꯔꯝꯕ ꯌꯥꯏ, ꯀꯃꯤꯇꯤꯗꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏ, ꯁꯍꯔꯗꯁꯨ ꯌꯥꯎꯗꯨꯅ ꯃꯤ ꯂꯥꯛꯄꯗ ꯑꯣꯛꯄ ꯌꯥꯎꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯍꯥꯛ ꯏꯁ꯭ꯋꯔꯗꯗꯤ ꯀꯠꯊꯣꯛꯇꯦ, ꯅꯪꯒꯤ ꯋꯥꯈꯜ ꯏꯁ꯭ꯋꯔꯗ ꯊꯝꯗꯦ, ꯀꯥꯟꯅꯗꯕ ꯉꯥꯛꯇ ꯈꯜꯂꯤ, ꯅꯪꯒꯤ ꯆꯤꯟ ꯏꯁ꯭ꯋꯔꯗ ꯀꯠꯊꯣꯛꯇꯦ, ꯐꯝꯃꯒ ꯃꯤ ꯑꯇꯩ ꯋꯥꯆꯣꯏ ꯉꯥꯡꯗꯨꯅ ꯂꯩ꯫ ꯑꯩꯅ ꯇꯧꯕꯒꯨꯝ ꯅꯪ ꯈꯛꯇ ꯅꯠꯇꯦ, ꯑꯩꯁꯨ ꯑꯣꯏꯕ ꯌꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯍꯥꯛ ꯍꯟꯅ ꯑꯃꯨꯛ ꯀꯠꯊꯣꯛꯄ ꯇꯥꯏ꯫ ꯖꯒꯥ ꯑꯃꯗ ꯐꯔꯒ ꯖꯒꯥ ꯑꯃꯗ ꯁꯣꯏꯔꯝꯕ ꯑꯩ ꯏꯁꯥꯅ ꯊꯦꯡꯅꯖꯩ, ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟ ꯂꯥꯛꯄ ꯊꯦꯡꯅꯖꯩ꯫ ꯑꯩꯅ ꯄꯨꯛꯅꯤꯡ ꯍꯣꯡꯖꯈꯤ, ꯑꯃꯨꯛ ꯍꯟꯅ ꯑꯩ ꯆꯨꯝꯅ ꯏꯁ꯭ꯋꯔꯒ ꯆꯠꯃꯤꯟꯅꯕ ꯇꯥꯏ, ꯋꯥꯈꯜꯂꯣꯟ ꯈꯔ ꯁꯦꯝꯗꯣꯛꯄ ꯇꯥꯏ꯫ ꯃꯁꯤꯗ ꯀꯔꯤꯁꯨ ꯑꯁꯣꯏꯕ ꯂꯩꯇꯦ꯫ ꯃꯄꯨꯡ ꯐꯥꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯧꯗ꯭ꯔꯤ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯆꯨꯝꯕ ꯑꯗꯨ ꯇꯁꯦꯡꯅ ꯄꯥꯝꯖꯔꯒꯗꯤ ꯏꯁ꯭ꯋꯔꯅ ꯅꯪꯒꯤ ꯊꯃꯣꯏꯗꯨ ꯎꯏ꯫ ꯅꯍꯥꯛ ꯁꯨꯛꯂꯥꯟ ꯂꯥꯟꯗ꯭ꯔꯤ ꯍꯥꯏꯔꯒꯗꯤ ꯃꯗꯨ ꯑꯆꯧꯕ ꯑꯁꯣꯏꯕ ꯑꯃꯅꯤ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕꯗ ꯅꯍꯥꯛ ꯌꯥꯝꯅ ꯂꯨꯕ ꯑꯣꯏꯔꯒꯗꯤ ꯅꯍꯥꯛ ꯈꯨꯎ ꯀꯨꯟꯗꯨꯅ ꯄ꯭ꯔꯥꯔꯊꯅꯥ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯟꯅ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯑꯩ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯍꯥꯏꯒꯗꯕꯅꯤ꯫ ꯃꯁꯤꯗ ꯑꯔꯥꯟꯕ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯑꯣꯡ ꯑꯗꯨ ꯆꯨꯝꯗ꯭ꯔꯒꯗꯤ ꯃꯗꯨ ꯌꯥꯖꯒꯗꯕꯅꯤ꯫ ꯑꯍꯥꯟꯕ ꯄꯤꯇꯔ 2:8 ꯃꯈꯣꯏꯗꯤ ꯈꯟꯀꯠꯄ ꯁꯥꯒꯩ, ꯅꯤꯡꯊꯧꯒꯤ ꯑꯣꯏꯕ ꯄꯨꯔꯣꯍꯤꯠ, ꯑꯁꯦꯡꯕ ꯖꯥꯇꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤ ꯃꯤꯁꯤꯡꯅꯤ ꯍꯥꯏ꯫ ꯃꯄꯥꯟꯗꯗꯤ ꯑꯩ ꯏꯁ꯭ꯋꯔꯅ ꯁꯤꯖꯤꯟꯅꯕ ꯄꯥꯝꯂꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯅꯨꯡꯗꯗꯤ ꯏꯁ꯭ꯋꯔ ꯁꯦꯕꯥ ꯇꯧꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯂꯩꯇꯕ ꯌꯥꯏ꯫ ꯍꯥꯏꯕꯗꯤ ꯃꯤ ꯑꯃꯅ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯃꯊꯧ ꯑꯃꯒꯨꯝꯅ ꯆꯔꯆ ꯑꯗꯨꯝ ꯆꯠꯄ ꯌꯥꯏ, ꯑꯗꯨꯕꯨ ꯃꯅꯨꯡꯗꯗꯤ ꯃꯤꯕꯨ ꯋꯥꯌꯦꯟꯕꯒꯤ ꯋꯥꯈꯜꯅ ꯊꯟꯕ ꯌꯥꯏ, ꯑꯗꯨꯒ ꯏꯁ꯭ꯋꯔꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯕꯨ ꯋꯥꯌꯦꯟꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯇꯁꯦꯡꯅ ꯌꯦꯡꯏ꯫ ꯃꯍꯥꯛꯅ ꯌꯦꯡꯂꯤꯕꯁꯤ Joyce Meyer Ministry haibasi mahakpu akhoi mi miyamna thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyamna thakajri mahakna akhoi ngonda tawbiriba thakajri ngai haifam leite